ꯒꯨꯁꯜ ꯇꯧꯗꯅ ꯖꯅꯥꯖꯥꯒꯤ ꯅꯃꯥꯖ ꯁꯣꯟꯈꯤꯕ ꯑꯣꯏꯔꯕ ꯀꯔꯤꯒꯨꯝꯕ ꯃꯌꯠ ꯑꯗꯨꯕꯨ ꯒꯨꯁꯜ ꯇꯧꯕꯤꯗꯅ ꯖꯅꯥꯖꯥꯒꯤ ꯅꯃꯥꯖ ꯁꯣꯟꯈ꯭ꯔꯕ ꯑꯣꯏꯔꯕ ꯑꯃꯁꯨꯡ ꯖꯅꯥꯖꯥ ꯑꯗꯨ ꯍꯧꯖꯤꯛ ꯐꯨꯝꯗ꯭ꯔꯤꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯑꯗꯨꯕु ꯑꯃꯨꯛꯀ ꯍꯜꯂꯒ ꯒꯨꯁꯜ ꯇꯧꯔꯕ ꯃꯇꯨꯡꯗ ꯖꯅꯥꯖꯥꯒꯤ ꯅꯃꯥꯖ ꯁꯣꯟꯕ ꯑꯁꯤ ꯇꯉꯥꯏ ꯐꯗꯦ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯃꯌꯠ ꯑꯗꯨ ꯗꯐꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯀꯕꯔꯗ ꯊꯥꯡꯊꯈ꯭ꯔꯕ ꯑꯣꯏꯔꯕ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯕꯥꯛ ꯍꯥꯞꯇ꯭ꯔꯤꯕ ꯑꯣꯏꯔꯕ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯤꯌꯥꯝꯅ ꯈꯪꯂꯛꯂꯕ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯖꯅꯥꯖꯥ ꯑꯗꯨ ꯒꯨꯁꯜ ꯇꯧꯗ꯭ꯔꯤ ꯍꯥꯏꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯕꯔ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯂꯒ ꯒꯨꯁꯜ ꯇꯧꯕꯤꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯍꯜꯂꯒ ꯅꯃꯥꯖ ꯖꯅꯥꯖꯥ ꯁꯣꯟꯒꯗꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯁꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯀꯕꯔꯗ ꯊꯥꯡꯊꯔꯕ ꯃꯇꯨꯡꯗ ꯐꯨꯝꯁꯨ ꯐꯨꯝꯈ꯭ꯔꯕ ꯑꯣꯏꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯧꯖꯤꯛ ꯃꯌꯠ ꯑꯗꯨꯕꯨ ꯂꯧꯊꯣꯛꯄꯗꯤ ꯂꯧꯊꯣꯛꯂꯣꯏ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯑꯃꯨꯛꯀ ꯍꯜꯂꯒ ꯖꯅꯥꯖꯥꯒꯤ ꯅꯃꯥꯖ ꯁꯣꯟꯒꯅꯤ ꯏꯃꯥꯝꯅ ꯋꯖꯨ ꯌꯥꯎꯗꯅ ꯖꯅꯥꯖꯥꯒꯤ ꯅꯃꯥꯖ ꯁꯣꯟꯕꯤꯔꯨꯕ ꯀꯅꯥꯒꯨꯝꯕ ꯃꯌꯠ ꯑꯃꯒꯤ ꯃꯊꯛꯇ ꯅꯃꯥꯖ ꯖꯅꯥꯖꯥ ꯁꯣꯟꯈ꯭ꯔꯕ ꯑꯣꯏꯔꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯈꯪꯂꯛꯂꯕ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯖꯅꯥꯖꯥꯒꯤ ꯅꯃꯥꯖ ꯑꯗꯨꯕꯨ ꯏꯃꯥꯝ ꯑꯣꯏꯔꯒ ꯁꯣꯟꯈ꯭ꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯋꯖꯨ ꯌꯥꯎꯈꯤꯗꯦ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯥꯏꯔꯤꯕ ꯃꯌꯠ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀ ꯍꯜꯂꯒ ꯖꯅꯥꯖꯥꯒꯤ नमाज सोनगदबनी अदुगा करिगुंबा दफन तौरबा मतुंगदा हारिबा वफम असि खंगलक्लबा अदु ओइरबदी कबर अदुगी मथक्ता अमुक्का हल्लगा जनाजागी नमाज सोनगनी हारिबा असि मयत अदु पुमलमलगनी नत्रगना पटलमलगनी हाइबगी अकीबा लेतबा मतमदा सोनगनी अदुगी मतुंगददी सोलरोय अैगी जनाजागी नमाज फुलाना मियोय अदुना सोलहनबिरउ हाइना वसियत तोरंबा करिगुंबा कनागुंबा मियोय अमना असुमना वसियत तोरमलबा मदुदी अैगी जनाजागी नमाज अदु फुलाना मियोय अदुदा इमाम ओइरगा सोलहनबिरउ हाइना अदु ओइरबदी हाइरिबा वसियत अदुदा मपुंग फाना पांगथोकपा असि तंगाय फदबा नते तौबतदी करिगुंबा मयत अदुगी वली सिंगना हाइरिबा मिसक अदुदा जनाजागी नमाज सोलहनबा पामलबा अदु ओइरबदी हाइरिबा अदुदा करिसु अकायबा लेति।